Hello mayam. Mayam punamuk pung asi again another video asida taram okcheri. Mayam matang kuire aina video thangalaktre se ko. Do mayam ngasi se ai koi ba chatke haina tawbane ba ko koi ba se yamna arapa mafam amadani. Mayam gari tong khale ko mama ka papa ka na thin mane ba ko do papa di gari thoku do mamma da mamit nungai te ne ko mi ngon da thawal le ba ne ko na zik thong yore ai video se mateng nammane ba loina namdo ngamde ba ai hazik silchar dani mayam train station yore do ai so mateng video namjarake ai ki sit to yore ba ko do train se khaka nom ba hore da mama hoi chakhare na tawraga mama hoi chalamdre ba ko do gi lakona mayam etomta ni ai etomta travel tawde sum hainare kaya di ha dai sum etomta travel tawbani na ne ko kayong budi khanre chalo mayam ay koi nu macha do thado machal pasin ngai ta bana khawra dam ne ina khalli bane ko nungai te ba ko angang do nu shi ba ningjangi ne ba ina Hazik ay Guwahati yore mayam ay next train ngai ni ba direct train no cancel ora bina matek te bina tongmani ba ko next train ngai ni hazik ay Guwahati da ne ba train se horen pung trama thoi da ne ba ko hazik pung tara ta dore mayam to mayam sam maina video matek chara ke ko mayam smiyang bio ba May I have your attention, please? 0502 Guwahati Chatlukhige station is standing on platform number 6. Thank you. यात्रीगण कृपया ध्यान 0502 गुवाहाटी Chatlukhige स्टेशन 6 नंबर प्लेटफॉर्म पर खड़ी है। धन्यवाद। mayam ay lore bangor chuna hayeng yauraga fazana luzarani fazana kierani ye halaga na kami ni sige siga ngahak hippy ne ba khambar lupa kontra pi ya bane lupa kontra pi asige plastic se siga hippy siga no pi ma hippy samna kan mi dum hipnari ba makhna kan mi hipnari hamma ka sum lai ba tan ba do na ina lupa kontra pi na lai ora ngahak isa se sangdo khalin ne ba mayam ai gi train da lak train la kan da ai su ka khalani doi train ka khalan do gi hayeng ayuk pung kaino gi do taruk makha gi taruk ki da do yau doi ne ba ko oni mayam ai yau raga video do namjara ke phajona lambi lamphang na gyan men da de sa do wa na gyan men da de ko ne yau raga oina phajona video do namma ge ba handak se video thangat bane ko sangdana mayam hojik se yau dore ayuki pung mari helam me ba ai makeup tholak pada ko leichinna isa se haidi ingman na ne makeup tholai ne ba khora leichinna loiram bai wani do ingsu yam ingi mafam jam mayam sumaina olang tha asaba matam daga leichin uba gai mayam ai hojik room da changbai ngai ne ba ko haidi room sing do loina full oire ana ne do mi sing mi khara check out taw da ba le ana mi sing check out tawraga room do sanitize taw to khoto ga ne ko aduga ai muk change na haidi ai muk lai doi mi na ko aduna ai su ngai ne front office da ko chak laman na khangam dana acha po chara le chak lam ji khangwa ngam de ayuk ta ne ma'am aina hojik lai ri ba mafam se Naharlagun gine Yama Hotel kaure ba ko se front office to ni sim aina video siga yang halai se ko mayam hojik ta room phangi
ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯁꯥꯏꯗꯩ ꯐ꯭ꯔꯣꯟ ꯑꯣꯐꯤꯁꯇ ꯉꯥꯏꯔꯤꯅꯤ ꯀꯩꯅꯣ ꯇꯧꯅ ꯃꯤꯗꯣ ꯀꯩꯅꯣ ꯆꯦꯛ ꯑꯥꯎꯠ ꯇꯧꯅꯗ꯭ꯔꯦꯕ ꯃꯤ ꯆꯦꯛ ꯑꯥꯎꯠ ꯇꯧꯔꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯆꯪꯉꯤꯅꯤꯗꯅ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯍꯛꯆꯥꯡꯁꯦ ꯔꯨꯝꯁꯦ ꯁꯤꯡꯒꯜꯅꯤ ꯄꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯨꯝ ꯅꯠꯇꯦ ꯕꯥꯠꯔꯨꯝ ꯌꯦꯡꯁꯦ ꯋꯥꯁꯔꯨꯝ ꯀꯩ ꯐꯤꯕꯝ ꯑꯣꯏꯔꯤꯕ ꯍꯥꯏꯅ ꯁꯤꯒꯤ ꯍꯣꯇꯦꯜꯁꯦ ꯃꯃꯤꯡ ꯌꯥꯃꯥ ꯍꯣꯇꯦꯜ ꯀꯧꯔꯦꯕꯀꯣ ꯌꯥꯏ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯥꯛꯑꯦ ꯑꯗꯣ ꯆꯥꯒꯦ ꯇꯧꯔꯤꯕꯀꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯉꯁꯥꯏ ꯂꯦꯁ ꯆꯥꯈꯤꯕꯗꯨꯅꯗꯤ ꯌꯥꯗ꯭ꯔꯦ ꯆꯤꯔꯥꯏ ꯇꯥꯡꯉꯤꯗꯣ ꯁꯝꯁꯦ ꯊꯥꯎꯔꯦꯛ ꯀꯥꯅ ꯑꯩꯅ ꯁꯨꯝ ꯃꯦꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁꯨꯝ ꯃꯦꯒꯤꯁꯦ ꯆꯥꯅꯤꯡꯉꯦꯅ ꯋꯦꯗꯔꯁꯦ ꯁꯤꯒꯗꯤ ꯏꯪꯕꯅꯤꯅꯅꯦ ꯁꯨꯝ ꯃꯦꯒꯤꯗꯣ ꯆꯥꯅꯤꯡꯕꯗꯨꯅ ꯑꯩꯅ ꯃꯦꯒꯤ ꯑꯣꯏꯅ ꯍꯥꯏꯔꯦ ꯂꯟꯁ ꯃꯇꯝꯁꯨ ꯌꯧꯗ꯭ꯔꯣꯕꯅꯤꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯏꯔꯨꯖ ꯃꯥꯏꯊꯅ ꯂꯣꯏꯔꯦ ꯁꯝꯁꯦ ꯀꯪꯍꯜꯂꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯒꯗꯕꯗꯣ ꯑꯩ ꯌꯨꯝꯗ ꯊꯝꯃꯝꯃꯦ ꯁ꯭ꯇ꯭ꯔꯦꯠꯅꯔ ꯄꯣꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯔꯨꯝꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯂꯩꯔꯝꯕ ꯔꯨꯝꯗꯀꯣ ꯑꯗꯨꯒꯤ ꯁꯤꯐ ꯑꯣꯏꯔꯒ ꯗꯕꯜ ꯕꯦꯗ ꯂꯩꯕ ꯔꯨꯝꯗ ꯑꯃꯨꯛ ꯂꯥꯛꯏꯅꯦꯕꯀꯣ ꯁꯤꯒ ꯂꯩꯔꯗꯤ ꯐꯃꯨꯡ ꯑꯃ ꯁꯤꯒ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ ꯃꯥꯁꯦ ꯁꯤꯂꯣꯡꯒꯤꯔ ꯀꯩꯅꯣ ꯑꯗꯣ ꯃꯥ ꯁꯤꯒ ꯍꯤꯞꯄꯅꯤ ꯑꯩ ꯁꯤꯒ ꯍꯤꯞꯄꯅꯤ ꯈꯔꯅꯤꯒꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯂꯩꯗꯣꯏꯅꯦꯕꯀꯣ ꯀꯝꯄꯦꯅꯤꯅ ꯍꯣꯇꯦꯜꯗ ꯂꯩꯕꯩ ꯈꯔꯅꯤꯒꯤ ꯄꯤꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯔꯨꯝ ꯑꯆꯧꯕ ꯔꯨꯝꯁꯤꯒ ꯑꯃꯨꯛ ꯁꯤꯐ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤꯗꯨꯒ ꯑꯩꯒ ꯁꯤꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯦꯕ ꯁꯤꯒ ꯃꯥ ꯍꯤꯞꯄꯅꯤ ꯁꯤꯒ ꯑꯩ ꯍꯤꯞꯄꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯝ ꯔꯨꯝꯁꯦ ꯇꯣꯔ ꯃꯆꯥ ꯑꯃ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯅ ꯂꯥꯛꯄꯗ ꯁꯦꯠꯂꯛꯄ ꯐꯤꯗꯣ ꯑꯩꯅ ꯀꯣꯟꯅ ꯁꯨꯒꯦꯅ ꯊꯝꯕꯅꯤ ꯁꯤꯒ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯑꯩꯒꯤ ꯕꯦꯛ ꯂꯩꯔꯦ ꯁꯤ ꯑꯩꯅ ꯈꯨꯗꯩ ꯃꯇꯦꯛꯇ ꯐꯧꯅꯤꯡꯉꯥꯏ ꯖꯒꯥꯕꯨ ꯂꯩꯖꯗꯦ ꯁꯤꯈꯩꯁꯦ ꯑꯗꯨꯅ ꯁꯤꯈꯩꯁꯦ ꯐꯧꯕꯅꯦꯕꯀꯣ ꯑꯗꯣ ꯐꯤꯔꯣꯜ ꯈꯔ ꯑꯩꯅ ꯆꯤꯌꯔꯗ ꯐꯧꯔꯦꯕ ꯁꯨꯝ ꯑꯁꯤꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯕꯀꯣ ꯑꯗꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯏꯍꯧꯒꯦ ꯃꯌꯥꯝ ꯑꯩ ꯁꯤꯒꯩꯁꯤꯒ ꯀꯩꯅꯣꯗ ꯂꯥꯛꯄꯅꯦ ꯅꯍꯥꯔꯂꯥꯒꯨꯟꯗ ꯂꯥꯛꯄꯅꯦꯕꯀꯣ ꯊꯕꯛ ꯑꯃꯒꯤ ꯆꯦ ꯆꯥꯡꯒꯤ ꯂꯥꯛꯄꯅꯦ ꯅꯍꯥꯔꯂꯥꯒꯨꯟꯗ ꯑꯗꯣ ꯑꯩꯅ ꯏꯟꯇꯔꯚꯤꯌꯨ ꯑꯃꯁꯨ ꯐꯝꯕꯀꯣ ꯑꯗꯨꯒꯤꯁꯨ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯑꯩꯅꯅꯦ ꯁꯨꯝꯅꯦ ꯂꯝꯕꯤ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯃꯌꯥꯝ ꯁꯨꯝ ꯑꯩꯅꯅꯦ ꯍꯥꯏꯗꯕꯅꯦꯕ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗ ꯑꯩꯅ ꯃꯐꯝꯗꯣ ꯍꯥꯏꯗ꯭ꯔꯤꯗꯣ ꯑꯩꯅ ꯁꯨꯝ ꯂꯝꯕꯤ ꯆꯠꯄꯗꯨꯒ ꯀꯤꯖꯅ ꯃꯐꯝꯗꯣ ꯍꯥꯏꯗꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗꯀꯣ ꯚꯤꯗꯤꯑꯣ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯑꯩ ꯄꯣꯊꯥꯒꯦꯅ ꯇꯧꯔꯤꯅꯦꯕ ꯍꯧꯖꯤꯛ ꯋꯥꯔꯦꯗꯅꯀꯣ ꯑꯩꯅ ꯇ꯭ꯔꯦꯚꯦꯜ ꯇꯧꯔ ꯂꯥꯛꯏꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯖꯔꯅꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯝꯃꯅꯤ ꯑꯗꯨꯒ ꯇꯨꯝꯃꯒ ꯍꯧꯒꯠꯂꯒ ꯂꯟꯁ ꯇꯧꯔꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯊꯪ ꯑꯩꯅ ꯕ꯭ꯂꯣꯛ ꯁꯨꯝ ꯅꯝꯃꯛꯀꯅꯤ ꯃꯌꯥꯝ ꯑꯩ ꯁꯤꯒ ꯂꯩꯔꯤ ꯃꯈꯩꯗꯤ ꯁꯨꯝ ꯕ꯭ꯂꯣꯛ ꯃꯆꯥ ꯃꯆꯥ ꯅꯝꯃꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯕꯨ ꯁꯨꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣꯕ ꯑꯩ ꯀꯨꯏꯔꯕꯅꯤ ꯍꯥꯏꯗꯨꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯗꯣꯀꯣ ꯑꯗꯣ ꯑꯩ ꯅꯧꯅ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦꯀꯣ ꯋꯥꯁꯨ ꯋꯥꯔꯦꯕ ꯍꯛꯆꯥꯡꯁꯦ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯃꯨꯡꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯃꯥꯁꯨ ꯏꯟꯇꯔꯚꯤꯌꯨ ꯐꯝꯕꯅꯦꯕꯀꯣ ꯃꯥꯁꯨ ꯁꯤꯒ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯀꯝꯄꯦꯅꯤꯅ ꯄꯤꯔꯤꯅꯦꯕꯀꯣ ꯍꯣꯇꯦꯜꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯀꯣꯃꯣꯗꯦꯁꯟꯗꯣ ꯐꯖꯅ ꯑꯦꯔꯦꯟꯖ ꯇꯧꯗ꯭ꯔꯤ ꯃꯈꯩꯗꯤ ꯀꯝꯄꯦꯅꯤꯅ ꯍꯣꯇꯦꯜ ꯄꯤꯌꯦꯕꯅꯦ ꯂꯩꯅꯕꯒꯤꯀꯣ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯀꯩꯁꯨꯝꯕꯨꯗꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯁꯨꯝ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ 10K ꯌꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤꯀꯣ ꯑꯩꯁꯨ ꯍꯣꯠꯅꯒꯦ ꯃꯌꯥꯝꯁꯨ ꯁꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯀꯣ ꯕꯥꯏ